Thawal ningomamda pokminaba manaw nupana nongmayna kapada mayamba sire. Accident thokpada naha ama leikidre. Bullet tongduna lakpa miyoi ama tata dipper na thombadagi laikanaba ngamdana thokdok thokpamda leikidre hairi. Laibak thiba thokdok asi ngarang numidang chawrangna pung 8 rom tarakpa adwaida. Lamphel Police Station na konba tera khuraijam leikaida thokibani. Leikidraba miyoi adu Narem thong kaithel manaktagi Laishram Irendro kunganipan apokpa Laishram Okendro kawi hairi. Police tagi phangba pawgi matung ina thokdok aduda chenariba tata dipper amadi driver police na phagatkre. Thokdok asiga mari lena police na case ama lokhatkhibaga loinana asibakchang adu postmortem tawnaba rims miral sangda thamkre haina pawsina makha tari. Mamana Machanupi Hatnaba mi neklubabu Machanupi hatpagi mahut mama oina hatlamle. Apokpi mamana chahi 18 khakta ngairibi Machanupi bu hatoknaba nekhiba mioi aduna Machanupi hatpagi mahutta mama oina hatoklamle. Thokdok asi Uttar Pradesh ki Farukhabat thokibani hairi. Agency dagi phangba pawgi matung inda nupi macha asi tha kharagi mamangda nupa amada cheluraba matung nupi macha asigi mama alka 35 na Machanupi asi senaba ware haiduna maboki mayumda thambada Subhas koba mioi amaga amuk mari leinarakpadagi mama asina Machanupi bu ngausinnaba matau asi khangba ngamlaktaba amadi Machanupi gi demand kaya puba thangba ngamlaktabadagi khunekta Machanupi bu hanaba thawrang tawki laibak thibadi mama aduna khunekta nekluriba nupa adu Machanupi ga khangnariba Subhas adu oirambadagi Machanupi hatpagi mahuta mama oina hatlambani haina pawsina makhatari. Nan local manba mioi amagi asibakchang ama leiramle. Nambol Police Station gi manung chanba ulauda leiba YLSU Club ki stair kafam manakta nan local manba mioi amagi asibakchang leiramle hairi. Asibakchang adu ngarang ayuk pung 3:30 tarakpa dwaida thengnarakibani. Police tagi phangma pawgi matung inna asibakchang adu phangbada nan local manbagi wani adum oinamak chap chabadi khangba ngamdri. Asibakchang adugi fibam matung inna mioi adu wakhal mimanadraba koina chotpa mioi su manbata natana masada so apangi dakfam amata leiramde hairi. Thokdok asiga mari leinana police na unnatural death UD case ama lokhatkhibaga loinana asibakchang adu rims miral sangda thamkre hairi. Anauba chingi district sing semkiba adu hana yengsinba mathau tari MDA Congress lengak matamda Manipuri anauba district nimpan semkiba maru oina chingi anauba district semkiba adu amuk hana yengsinba mathau tari haina Manipur Democratic Alliance MDA gi convener M Tombina phongdokre. Babuparada laiba MDA gi office ta ngasi pangthokiba pawgi mifam amada M Tombina mathaki wafam asi phongdoladuna mahangna hai chingi district khara nauna semkiba adu karigumba rollback tawba ngamlabadi Manipurda hojik leiriba issue asi tangkhai amadi hantahanbada achoba mateng oigani. Amaromda India government Manipur government amasung UNC nakal ahumgi marakta ngarang New Delhi da makhatana wari sanakhiba adubu mahangna sogatpa phongdoki. Hojik Manipurda thokliba irang asina maram oiduna mitaina national highway sing faudana chatpada khudongchadabana flight chatnaba honabada micham kaya awaba kaya mayoknari. Maram asina national highway singda matik chana security thamduna maitai singna national highway fauduna chatpada asoi angam yauduna chatpa ngamnaba lengangna kanba thabak lokhatpiu hairaduna hiram asigi matangda MDA gi mioi 8 na saba team amana governor Lakshman Prasad Acharya ga unaduna point kaya yawba memorandum amasung asi pisinkhre hairi. Governor da pisinkhimba memorandum aduda yariba wafam singdi Indo Myanmar ngamkhai sambal khabagi thabak athuba matamda loishinnaba center da taksinbiu athuba matamda Manipurda NRC implement tawbiu amadi Imphal Dimapur amasung Imphal Jirbam lambi ani asida apanayet yaudana chatpa ngamnaba center na chap chaba thabak lokhatpiu relief camp ta leiriba singi rehabilitation gi thabak lokhatpiu haiba asini pawgi mifam aduda sarugya khiba MDA gi chairman Dr. PH Jilas Nana phongdokhibada ngasi governor da MDA gi maikai degi taksin ki wafam sing governor na lumna lawbaga loinana center gi mari leinaba singda yahongani haibagi thajaba pirakhi hairi. KCP fraction sing peace talk dialogue process ta puna sarugya minasi KCP PWG gi fact letterhead amasung signature sijinnaba sing gi Aadhaar card amadi laifam na chingba sing Politburo Bureau General Headquarter da leire mama mapa singna fajinduna warak pihau natrabadi tha kharagi manungda ahakpa chairak piragani. KCP PWG Politburo Bureau General Headquarter Central Peace Talk Committee ki chathariba dialogue asida yaikai thingaina basiliba atai loop sing khudakta lepiu amasung KCP fraction sing peace talk dialogue process asida PWG ga punna yauminanaba January 2025 fawbagi matam pijari haina
KCP PWG MC Unification ki PRO chingkhai nganban thadorok pachero amana hairi chero asina hai haukiba September thadagi hauraga India government ki lairiba agency sing khudam oina Assam Rifles Intelligence Bureau IB amasung state lenga ki makhada laiba Law Enforcement Machinery CID home ga India lenga ki peace policy scheme gi makhada KCP PWG ga peace talk maming oina pallabada Homecoming for Peace Talk for Reconciliation haiba mingtholda tripartite talk ama chathari ba peace talk asigi saruk ama oina hauji kadar verification program ama ahanba oina state asigi home department gi makhada pangthokli cherol asina hai peace talk ki appeasement dialogue taunari ngai lalak asida peace talk asibu yaningdaba KCP gi loop kharaga amasung KCP nataba loop kharaga pulaga KCP gi maikhum sizinaraga chathariba dialogue talk asibu maikai chumhandana ba mapung faba ngamhandana ba yekhai thingai bagi thodok wa thokpana chingba chaliba tha sidagi laibak miyamna taba uba phanglamgani khudam oina PWG nataba topa loop singna PWG gi kadar saraga sankai thumkai toramba dukan sing thonglonsen biramba micham miyam faba kidnap tauba detain tauba duga maralna PWG gi kadar singda taishinba asina chingba singni Panbaya badi KCP PWG gi oina di haukiba August ki chaichat kungani panda pauche gi khuthangda lufase gi central headquarter na cherol khuyek pe duna lan na kham thengna waraba senmit lo na kham thengna down chalaba matam asida sankai demand tawraga Leibang miyam da awaba amagi mathakta awaba ma hapchinba haibasi leibang macha tajadabali chani khanjaraga sankai demand tawba matam kaktana thingjin jakhrabani adubu leibak thiba thodok amada October 18 da Imphal East ki kyamgai makha lekai dagi Mayang Langbam Darnabir kauba miyoi ama amasung Imphal West ki Nagamapal Kangjabi lek dagi Leifrakbam Janishan kauba miyoi amaga Manipur police na sankai thumkai tawramagi maralna phagat khibadu PWG ki kadar natte miyam da KCP PWG saraga lanna paudambagi thaba asishu mari leinaba law enforcement agency singna khudakta lepu pistoki kadar verification tawringai tanja asida asigumba impersonation haibadi khairambana topa luf amana khaiba duga media da utpana PWG kadar oina utpagi chanabi asi chathariba pistok asi maikai chumhandana bani haibasi masana takchare asiguma thaudo asi PWG na haktengnana lawi amasung makhata na PWG gi kadar senkhai thumkhai ga mari lenana fare haibagi aranba paw asi lebang miyamda sandor rakpi ganu makhata rakpa thaudok amadana Kwagithel da laiba majo haf kauba electronics ki pochai yonba dukan amada KCP PWG Marxist Center haiba maikhum uppaga dukan asibu matam kaktana thingba thamle haibagi paw social media da viral chalakhiba asigi matangda sengdokchari KCP PWG na majo haiba dukan asida athingba thamkhiba amasung thonglon khiba leite PWG gi mingda PWG Marxist Center haiba khutpu mi ahum mari na punsilaga suklai leitaba luf ama samjilaga PWG gi pistok asida atamnana yekai thingwairaga haibagi pandamda loop asibu mingchathian na bohonariba Marxist Center hariba geng khutpu asibu leibang miyamna warangnabagi tanja ama pibagumna karigumba isa gi dukan natraga isada PWG gi mingda PWG Marxist Center gi mingthol sizinaduna sankai thumkai tawba laklabadi lakliba miyoi adu khudakta fajinbiyu makha tarakpa oina October 18 da pauche asida yaukhiba sovereign talk natana hiram amatada India lenga ku wari sanaroi haiba KCP PWG Marxist Center gi ming sizinaraga geng asigi cherol adu chathariba appeasement policy gi peace talk asibu mingchat thihanaba maikai chumhandana ba silakpa lalongni Marxist Center gi warol adu da palliba surrender haiba term asishu aranbani surrender policy nachade p condition ama mangda thamlaga dialogue talk ni haibasi miyamda Politburo General Headquarter gi maikai dagi khangalakli hiramasi da panbaya badi KCP PWG Marxist Center haibalup asi jail term da leiraba sankai thumkhai da makok thonglaba miyoi ahum marina saba geng amani amasung geng asina tha kharasida PWG gi fake letter amasung signature sing sizinaraga mapal dagi lakpa infrastructure development company sing amasung minister sing da phone da sankai thumkai torami haibagi report kup na laure leibang miyam na hariba geng asibu sogat piganu hariba miyoi sing asigi Aadhaar card laifanu chingba details sing Politburo General Headquarter da leire mama mapa oiba singna icha sing asibu fajin biu warak piho
ꯐꯥꯖꯤꯟꯕꯤꯕ ꯋꯥꯔꯛꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯀꯥꯎꯟꯁꯤꯜ (MCꯅ) ꯊꯥ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ꯫ KCPꯗ ꯂꯩꯔꯤꯕ ꯐꯦꯛꯁꯟꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯃꯟꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ KCPꯕꯨ ꯍꯦꯛ ꯄꯜꯂꯛꯄꯗ ꯊꯥꯖꯕ ꯋꯥꯠꯄ, ꯅꯨꯡꯉꯥꯏꯇꯕ, ꯎꯁꯤꯠꯇꯕ ꯑꯃꯒꯨꯝꯅ ꯂꯧꯏ꯫ ꯃꯔꯝ ꯑꯗꯨꯅ KCPꯒꯤ ꯀꯝꯔꯦꯗꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯔꯤꯖꯥꯏꯝꯗ "ꯀ꯭ꯂꯥꯁꯂꯦꯁ ꯁꯣꯁꯥꯏꯇꯤ ꯋꯤꯊ ꯅꯣ ꯍꯦꯖꯃꯣꯅꯤ" ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯃꯗ ꯆꯠꯃꯤꯟꯅꯔꯁꯤ꯫